ngasi phongkiba tongan manipuri sifungsing amasung thokiba thawdo wathoksingi maruibi ipausing khongasarga manipur to optional gi mekedi gi myamna thamjagi hanbada manipur gi umangi saru anga ko phangna hantharakli report english ngani ga kunga mathoi fawbna manipur gi umangi saru square kilometers tani ga nifugu mapan hanthakre ISFR Indian State Forest Report 2021 gi matungina laibaki oin umangi saru square kilometer lisingani gi sani ga humfuga mato hengatle hairabasu manipur gi oina di english ngani ga kunga mato fawbu umangi lam square kilometer sani ga nifuga mapan handakre ISFR 2021 gi matungina manipur gi oina apunba paksaw square kilometer lising kungani thoike sahunga kunga tret asigi manungda square kilometer lising taraga taruka sangaga maudraga nipan umangi saru oi hairiba sangasi apunba saru kisada 74.34 ni adubu ISFR 2019 digi hauraga state asigi umangi saru square kilometer saniga nifuga mapan handakre hanadagi umangi sang hantaraki sangasi sada 1.40 ani state asigi oina apikpa u pambi singna kupsiliba maphamasi square kilometer lising amaga saniga taraga manga khaktama oiri National Mission for a Green India scheme gi mkhada english ngani ga taraga tretagina taraga ni pandagi english ngani ga kungani thuidagina kungo humdoi forward manipur gi oina release tokiba fund si english ngani ga taraga tretagina taraga ni pand lupa koti 6.42 English ngani ga taraga ni pandagina taraga mapanda lupa koti 4.89 English ngani ga taraga mapandagina kunda lupa koti 4.16 English ngani ga kundagina kunga mathoida lupa koti 6.74 English ngani ga kunga mathoidagina kungani thoida lupa koti 9.93 amasum English ngani ga kungani thoidagina kungo homdoida lupa koti 5.45 ne amaromda campa campaign center ye Afforestation Fund Management Authority Makhada Manipur gi English ngani ga taraga tretagina taraga ni pandi gi horaga English ngani ga kungani thoidagina kungo homdoi fawda release tokiba sen pamasi English ngani ga taraga tretagina taraga ni pandi lupa koti 24.85 English ngani ga taraga ni pandagina taraga mapan koti sahunga mapan ga point humdra ga turka masum English ngani ga kunga mathoidagina kungani thoida lupa koti 36.43 ni umangi sang hantarak pasi awang nung poki state singi manungda yeng badasu manipur amasum arunachal pradesh na khwaidigi sawboidi ISFR 2019 digi horaga assam gi oina yeng bada subnagi square kilometer taraga manga kaktam hanthari arunachal pradesh na square kilometer saniga yangkai ga tret hanthari meghalaya na square kilometer humdraga humdoi mizoram square kilometer samaga marfuga taruk Nagaland na square kilometer saniga kuntra manga Sikkim ni square kilometer ama amasung Tripura ni square kilometer mari kaktamag umangi saruk hanthari umangi saruk hengalak paleba sigi state singi manungda Andhra Pradesh square kilometer satruka nifuga taret Chhattisgarh square kilometer samaga taru Gujarat square kilometer humfuga mapan Jharkhand square kilometer samaga tara Karnataka square kilometer samaga yangkai ga manga Kerala square kilometer samaga mapan Maharashtra square kilometer kun Madhya Pradesh square kilometer taraga mathoi Orissa square kilometer sangaga kuntraga taret Rajasthan square kilometer kunga manga Tamil Nadu square kilometer yangkai ga manga Telangana square kilometer satruka kuntraga ni thoi Jammu and Kashmir square kilometer kunga mathoi amasum Ladakh square kilometer taraga ni pani ISFR 2021 gi matungina leba asigi apunbi square kilometer lakh taret ka lising tarago humdoi ga satre ka marfuga mapan umangna konsin bela moidi hariba sangasi apunba geographical area gi sada 21.72 ni report adu gi matungina leba asigi umangna konsin bela masi square kilometer lising amag sangaga nifu hengalakre u hauba maphamna square kilometer satreka kunga matu hengalakre apunba umanga masum u hauba maphamasi square kilometer lisingani ga sani go humfuga matu hengatpa ngamkhre nesu pausna makhatana phungdurakli atopa marueba paukra namu nong surakta badigi turil sing pungkang kangle ising phangdabigi awaba kham thengna mayuknare Mahabali manaki Thombuthong mayada Mars taragani thu English ngani ga kungo humdoi de oikiba Imphal turel gi phibam hoyen bureau haukiba sahi sing loina ma kothok ludrabasu kumja English ngani ga taraga mathoidigi hauraduna mamangi kumja English ngani ga kungani thui phawgi sahi taraga ni thoida January amasum February thara Manipur sukiba nongju gi sangsi hangana yenglubada kumja English ngani ga taraga humdoi amasum taraga mari gi oina sahi anisida January thara nong amuk sukida yaurabasu
ꯆꯍꯤꯁꯤꯡ ꯑꯁꯤꯗ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯌꯧꯅ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯏꯁꯤꯡꯒꯤ ꯆꯥꯡ ꯌꯧꯈꯤꯗ꯭ꯔꯕꯁꯨ ꯅꯣꯡ ꯑꯗꯨꯃꯛ ꯆꯨꯈꯤꯕꯅ ꯊꯣꯏꯗꯣꯛꯅ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤꯗ꯭ꯔꯕꯁꯨ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2019ꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤ ꯃꯥꯔꯆꯀꯤ 19 ꯌꯧꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯅꯣꯡ ꯑꯃꯠꯇ ꯆꯨꯗ꯭ꯔꯤꯕꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯔꯦꯜꯁꯤꯡ ꯄꯨꯡꯀꯪ ꯀꯪꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯈꯝ ꯊꯦꯡꯅ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ꯫ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯔꯤꯕ ICAR ꯃꯅꯤꯄꯨꯔ ꯁꯦꯟꯇꯔꯒꯤ ꯑꯦꯒ꯭ꯔꯣ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯐꯤꯜꯗ ꯌꯨꯅꯤꯠ AMFUꯗꯒꯤ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯈꯤꯕ ꯔꯦꯟꯐꯣꯜꯒꯤ ꯔꯦꯀꯣꯔꯗꯇ ꯍꯦꯛ ꯊꯪꯅꯕ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ ꯏꯪ 2022 ꯖꯅꯋꯥꯔꯤꯒꯤ ꯊꯥꯗ MM30.4ꯒꯤ ꯆꯥꯡꯗ ꯅꯣꯡ ꯆꯨꯔꯒ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯊꯥꯗꯅ MM47.9ꯒꯤ ꯆꯥꯡꯗ ꯅꯣꯡ ꯆꯨꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯥꯔꯆ ꯊꯥꯗꯅ MM57.0ꯒꯤ ꯆꯥꯡꯗ ꯃꯅꯤꯄꯨꯔꯗ ꯅꯣꯡ ꯆꯨꯈꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯍꯨꯝꯁꯤꯒꯤ ꯑꯣꯏꯅ ꯅꯣꯔꯃꯦꯜ ꯔꯦꯟꯐꯣꯜꯒꯤ ꯆꯥꯡꯅ ꯃꯊꯪꯁꯤꯠꯅ ꯖꯅꯋꯥꯔꯤ, ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯃꯁꯨꯡ ꯃꯥꯔꯆꯀꯤ ꯑꯣꯏꯅ MM12.8, 39.2 ꯑꯃꯁꯨꯡ 76.6 ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯥꯏꯅ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯖꯅꯋꯥꯔꯤ ꯑꯃꯁꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯃꯊꯪꯁꯤꯠꯅ ꯃꯅꯤꯄꯨꯔꯗ MM30.4 ꯑꯃꯁꯨꯡ 47.9 ꯌꯧꯅ ꯅꯣꯡ ꯆꯨꯈ꯭ꯔꯕꯁꯨ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2023ꯒꯤ ꯑꯣꯏꯅꯗꯤ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ ꯑꯃꯁꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯉꯁꯤ ꯃꯥꯔꯆ ꯊꯥꯒꯤ ꯊꯥꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗꯁꯨ ꯅꯣꯡ ꯑꯃꯠꯇ ꯆꯨꯈꯤꯗ꯭ꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯃꯥꯔꯆꯊꯥꯗꯗꯤ ꯅꯣꯡꯖꯨꯒꯤ ꯆꯥꯡ MM57.0 ꯌꯧꯅ ꯆꯨꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ICAR ꯃꯅꯤꯄꯨꯔ ꯁꯦꯟꯇꯔꯗꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯐꯪꯈꯤꯕꯒꯤ ꯃꯊꯛꯇ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠꯒꯤ ꯉꯁꯤ ꯐꯪꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡ ꯆꯍꯤ ꯏꯪ 2022ꯒꯤ ꯖꯅꯋꯥꯔꯤ ꯊꯥꯒꯤ ꯑꯄꯨꯟꯕ ꯅꯨꯃꯤꯠ 38ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 10ꯅꯤ ꯅꯣꯡ ꯆꯨꯈꯤ꯫ ꯑꯗꯨꯒ ꯑꯄꯨꯟꯕ ꯊꯥ ꯑꯗꯨꯒꯤ ꯅꯣꯡꯖꯨꯒꯤ ꯆꯥꯡꯅ 14.72 ꯑꯣꯏꯈꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯑꯁꯤ ꯑꯦꯚꯔꯦꯖ ꯔꯦꯟꯐꯣꯜꯗ MM16.30 ꯑꯣꯏꯒꯗꯕ ꯑꯣꯏꯔꯕꯁꯨ ꯃꯁꯤꯗꯒꯤ ꯈꯔ ꯍꯟꯊꯅ ꯆꯨꯈ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯅꯣꯡ ꯆꯨꯈꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯡ ꯆꯍꯤ ꯏꯪ 2022ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯒꯤ ꯑꯣꯏꯅ ꯂꯩꯈꯤꯕ ꯑꯦꯚꯔꯦꯖ ꯔꯦꯟꯐꯣꯜꯒꯤ ꯆꯥꯡꯅ 36.00ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥ ꯑꯗꯨꯗ MM31.05 ꯌꯧꯅ ꯅꯣꯡ ꯆꯨꯈꯤ ꯍꯥꯏꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯏꯪ 2022ꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯊꯥ ꯑꯗꯨꯒꯤ ꯅꯨꯃꯤꯠ 19ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠ 12ꯅꯤ ꯅꯣꯡ ꯆꯨꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗ ꯆꯨꯈꯤꯕ ꯑꯄꯨꯟꯕ ꯅꯣꯡꯖꯨꯒꯤ ꯆꯥꯡ ꯇꯤꯟꯁꯤꯜꯂꯕ ꯃꯇꯨꯡꯗ MM31.05 ꯌꯧꯅ ꯅꯣꯡ ꯆꯨꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯃꯥꯔꯆ ꯊꯥꯗꯅ ꯑꯦꯚꯔꯦꯖ ꯔꯦꯟꯐꯣꯜꯒꯤ ꯆꯥꯡ MM65.50 ꯑꯣꯏꯈꯤꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ MM51.87 ꯌꯧꯅ ꯅꯣꯡ ꯆꯨꯈꯤ꯫ ꯊꯥ ꯑꯗꯨꯗ ꯂꯩꯈꯤꯕ ꯑꯄꯨꯟꯕ ꯅꯨꯃꯤꯠ 38ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯣꯡ ꯆꯨꯈꯤꯕ ꯅꯨꯃꯤꯠꯁꯤꯡꯅ 9ꯅꯤ꯫ ꯅꯨꯃꯤꯠ 8ꯅꯤ ꯈꯛꯇꯪ ꯅꯣꯡ ꯆꯨꯈ꯭ꯔꯕꯁꯨ ꯊꯥ ꯑꯗꯨꯗ MM51.87 ꯌꯧꯅ ꯅꯣꯡ ꯆꯨꯈꯤ ꯍꯥꯏꯔꯤ꯫ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯇꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯆꯥꯡꯗꯝꯅꯔꯨꯔꯕꯁꯨ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2023ꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯖꯅꯋꯥꯔꯤꯒꯤ ꯑꯃꯁꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯃꯥꯔꯆꯀꯤ ꯅꯨꯃꯤꯠ 19ꯅꯤ ꯁꯨꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗꯁꯨ ꯅꯣꯡ ꯑꯃꯠꯇ ꯆꯨꯔꯛꯇ꯭ꯔꯤ꯫ ꯃꯔꯝꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡ ꯌꯥꯎꯅ ꯆꯤꯡꯒꯤ ꯁꯔꯨꯛ ꯄꯨꯝꯅꯃꯛꯇ ꯈꯛꯇ ꯅꯠꯇꯅ ꯇꯝꯄꯥꯛꯀꯤ ꯏꯁꯤꯡ ꯂꯩꯒꯗꯕ ꯄꯥꯠ ꯇꯨꯔꯦꯜ, ꯈꯣꯡꯕꯥꯟ, ꯄꯨꯈ꯭ꯔꯤ ꯌꯥꯎꯅ ꯏꯁꯤꯡ ꯇꯨꯡꯗꯨꯅ ꯂꯩꯒꯗꯕ ꯃꯐꯝ ꯀꯌꯥ ꯄꯨꯡꯀꯪ ꯀꯪꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯤꯌꯥꯝꯅ ꯐꯤꯁꯨ ꯐꯤꯖꯥꯝꯕ, ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯑꯃꯁꯨꯡ ꯏꯔꯨ ꯃꯥꯏꯊꯖꯕꯗ ꯆꯪꯕ ꯏꯁꯤꯡ ꯈꯛꯇ ꯅꯠꯇꯅ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯐꯥꯎꯕ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯈꯝ ꯊꯦꯡꯅ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯦꯛꯁꯄꯔꯠ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯂꯥꯛꯄ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡ ꯍꯧꯔꯛꯄ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯂꯨꯔꯕꯗꯤ ꯇꯨꯔꯦꯜꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯔꯨꯁꯤꯡ ꯌꯥꯎꯅ ꯆꯤꯡꯒꯤ ꯎꯃꯪ ꯋꯥꯃꯪꯁꯤꯡ ꯄꯥꯛꯇꯛꯅꯅ ꯀꯣꯛꯊꯣꯔꯛꯄꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ꯫ ꯆꯤꯡꯗ ꯍꯧꯕ ꯃꯈꯜ ꯀꯌꯥꯒꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯎꯅ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯅꯣꯡꯗꯒꯤ ꯆꯨꯞꯁꯤꯜꯍꯧꯕ ꯏꯁꯤꯡꯁꯤꯡ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯆꯤꯡꯖꯨꯝ ꯑꯣꯏꯅ ꯆꯦꯟꯊꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯃꯪ ꯋꯥꯃꯪ ꯄꯥꯛ ꯁꯟꯅ ꯀꯣꯛꯊꯣꯔꯛꯄꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯛꯇꯕꯒ ꯂꯣꯏꯅꯅ ꯆꯨꯐꯝ ꯊꯣꯛꯄ ꯅꯣꯡꯁꯨ ꯆꯨꯕ ꯍꯧꯔꯛꯇꯕꯗꯒꯤ ꯉꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯃꯥꯌꯣꯛꯅꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯃꯥꯔꯆꯀꯤ ꯊꯥꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯅꯣꯡ ꯆꯨꯔꯛꯇ꯭ꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯅꯣꯡ ꯆꯨꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯇ꯭ꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯈꯔꯒꯤ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯡꯁꯟ ꯄꯤꯔꯒ ꯈꯔꯒꯤꯅ ꯄꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯐꯝ HRA ꯉꯁꯤꯗꯒꯤꯅ ꯆꯍꯤ 15ꯒꯤ ꯃꯃꯥꯡ ꯀꯨꯝꯖꯥ ꯏꯪ 1997ꯒꯤ ꯑꯣꯒꯁꯠ 28ꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏ ꯃꯄꯥꯒꯤ ꯊꯤꯗꯤꯝ ꯂꯝꯕꯤ ꯃꯁꯥꯡꯗ ꯊꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯅꯤ ꯍꯥꯏꯕ ꯐꯦꯛꯏꯟꯀꯥꯎꯟꯇꯔꯒꯤ ꯊꯧꯗꯣꯛꯇ ꯃꯦꯖꯔ ꯁꯩꯖꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯃꯤꯑꯣꯏ 3 ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯄꯤꯔꯛꯄ ꯗꯥꯏꯔꯦꯛꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ CBI
SIT na investigation sa tharakpada siyanaba police personnel singi manungda kharagi mathaktana lengana prosecution sanction piraga kharagina pidriba karigino haiba wafam ifam amasum HRA gi apunba sirol aman hanglakli extrajudicial execution system families association Manipur ifam gi secretary amasum human right alerts HRA gi executive director mathangsina idina yai khom amasum bablu luitong bomna tholapa sirol amana haibada thaudu adugi matang CBI na case ma register tawduna lakholaga investigation sathaki aduga police personnel mari gi mathakta court charge sheet thangalakhi bane hari charge sheet adu police personnel sing khundongmom inaubi thangkhongam lungdim MD Akhtar Hussein amasum thoksom Krishna Tombi gi mathakta file torakhi bane loinana Manipur lenga ki maike digi su case asigi charge sheet file torakliba police personnel mari gi mathakta prosecution sanction pirakhi hari adum oinamak CBI na thaudu odu accusing oina sienaba personal mari losinduna thami amasum aranba wari sing sagatuna makoina commit tokhiba offense ta gi nanthokna bo khotnare haibadigi makhatana satharakwa investigation gi matungina Matamadugi Impal West ki Rapid Action Police Force Commando Personal Marigi Matakasu IPC ki Section 302 307 201 amasum 34 gi makada Wayal Satanaba Supplementary Charge Sheet Thagalaki ID Supplementary Charge Sheet Acquising Oina Charge Tarok Liba Personal Singna Nongmai Them Rameswar Barem Ron Khamzai Kundrakum Ranjan amasum Laitan Them Saratni Haidi Adobo supplementary charge sheet acquising ni haiduna charge tarok liba atopa police personal mari asigi mathakdasu lengana prosecution sanction pipam thoklabasu December manga English ngani kungani thoida joint secretary home Rehanuddin Sauduri gi sirol amada makhoi mari gi mathakta prosecution sanction pirakhibani haidi rule of law satliba democracy gi lengak londadi lengak ki meke digi crime de senaba miyoi singbu sairak pinana bu khona pam thu emasum logi matungina makoi bu thadok gi mahutta sairak phangan gadabani hari adomoina ma siguma Manipur lengak ki meke digi samana ba thawdo amada senaba police personnel singi marak digi kharagina prosecution sanction piraga kharagina pidaba haibasi asuma thawong nate hari Maramashina lenga ki meki digi CBI na satakhibi investigation na mara laire haina khangbadagi charge thagalaglaba police personnel singa sigi mathakta pifam thokpa prosecution sanction sing piduna case asigi matangna asuma royal sataduna personnel singa si mara laibra natrang laitabra haibadu khangdonaba honagadabni hairene su pau sida phongdorakli marak thana mayamna kanagadabi health tips angtang mayamna marak thana hafsaramgi loksingi pukai aduga thamjagadri content asigi mamisina thagi khongkap lakpa matamna maru oina kalen thada aikoina kari tabu yabagi haiba khangminasi loinana article asi reliable source da yumpham moiraga phongmane dubu masina medical professionals ngi paukta ki mochina na bo hotna badi na te have mayam special content hoelan paudgal khosara kanda loksingi pukai simyamna thamjage malemda leiriba nupi kudimak thagi khongkap haibe site soidra bo wapamni thagi khongkap lakpa matamna nupi singna makhal makha kya gi khudong sa daba sing thinari hariba matam asida nupi singna mirak thoktuna thabak tawning bi sang so hanthai kariguma matamda ma sa khara sonba nupi singdi thagi khongkap lakpa matamda khanghaudana wan tharak gi thawdok sing thokpa su yauri amati mabuka hena yekpa natragana na ba gi thawdok su thokta nati thagi khongkap lakpa matamda nupi oibi singna yamna section gadabani masida section haudrabadi aikoi gi haksang da anaba kya tholakpa ye maruina kalen tha lakpa matamna nupi singna thagi khongkap lakpa tawbi ya pathabak kharagi matangda aikoi khangminasi thagi khongkap lakpa matamda aikoi kawridabasi sanitary napkin sesinabana unsada hakachabaguma makhalgi nungaitabasing thuwande haujikti sakholakpagi matungina tampon natraga menstruals kapnasing sesinare thagi khongkap lakpagi mawong asi nupi kudimak manade nupi kharadi thagi khongkap lakpagi ahanba numit nini humni di ika hena satpiki thawong singthokli masina maram moiraga phirol masu suhandanaba haiduna amukta da sanitary napkin ani sejanaba yauri masi tawroidabani sanitary napkin asi single use ni maram aduna amukta da ani sejanaba na maram moiraga bezaina da infection tawholakpa yai maram aduna pung mari manga leiraga sanitary napkin sing sindokadabani masina infection thonabadagi ngakthokpaga loinana hainadaba manam salande kalen thagi matamda amon makhalgi curtains undergarments sing sejanagadabani amadi sang naina hongdokadabani thagi khongkap laklingai manungda arumba posai puroidabani amadi ising yamna thakadabani masida natana saba thakpadasu yamna saksingadabani amaromda thagi khongkap laklingai manungda aikoina saroidaba chinja kharagi matangda haujik khangminarasi anmada alcohol thagi khongkap laklingai matamda aikoina alcohol dagi yamna lapthokna leina bo honagadabani maramdi alcohol sizinabana thagi khongkap lakpagi matam kaihalakpa natragana menstruals
symptom hena sokshilakpa yai natragana puk yekpa natraga naba tholakpasu yai thagi khongkap laklingi matamda ekoi thakpa yaba ama hairagadi ginger tea sini masi thagi khongkap laklingi da thakpa matamda haksangna yamna kanaba phi study amagi matung ina sing asi thagi khongkap lakpa matamda haksangna phorakpa nungaitaba sing control tawbada sijinabi yai sing the yauri bakanaraba muscle sing asina maram oiraga nupi singna ginger tea natragana sing maset ama umbagi hainabi thamba phagani amaromda khongka plaklingi matamda afaba ising sang naina thakadabani masina haksang gi ising ka hena satpagi digi thogolakadaba khudong sadaba singa thokbangami ani subada thum ka hena yakpa chinjaksing thagi khongka plaklingi matamda nupi oibisingna saba thakpada yamna section gadabani maru oina thum ka hena yakpa chinjaksing haibadi sodium gi saruk ka hena sasinmana haksang na yauri be ising control toba ngamlaktabaga loinana puk nahalaknabagi asubu maram amoy maram aduna thagi khongkap laklingi matamda thum ka hena sabi ka hainabi thadokadabani ahum subada lambi da yoliba sem saraba chinja haksang phana lehenbada khwaidigi hena mathau taribasi aikoi isana yumda sem sajaduna sabasini adubu aikoina lambi da tholakpa matamda phajaba mongna sem saraba asapot amadi atopa sana thanabasing ubada ka hena chaningba phawali adubu thagi khongkap laklingi matamda lambi gi mataida natragana hotel yoliba sinjaksing yariba makai sadana bo honagadabani hariba matamasida aikoina maru oina asangbu manamasingi salad kumbo oina sana bo honagadabani haidi henasu ngasi special content loksingi pukai thagi khongkap lakpa matamda maru oina kalen thada aikoina kari tabu yabagi haiba khangminase haiba aduga article asi reliable source ta yumpham moiraga phongmane du masina medical professional singi paukta ki murchina na bo honabadi nati haiba special content asi myangi phamda thamjage tentang na top paw mana lale haijana ba maram amata laiti London na pangthokpa lecture program amana congress ki hanigi president Rahul Gandhi na laiba sigi democracy ki matangda wafam sing phongdokhiba dugi matangda ruling party wariba BJP na lale haijagada bani haina phongdokhibu wafam adubo Shashi Tharoor na yaninga ba phongdokhiba loina na Rahul Gandhi na lale haijana ba maram amata laiti haidi Rahul Gandhi na phongdokhibu wafam adura kanago mamiwe ama buna tragana political party matagi maming hakthing na pankhiba laiti laiba sigi democracy Sathi mong attack sa tharakli masudagi ngakthukna bo hotnari haikibani masi haibada akaiba laiti maramdi India's democracy satpa khwaidagi sabalaiba amani haidi adu hausikuna di pawk si sumatanga sa lusinjarage masu myam puna no babdi ngaminasi